Thembidi aka chin yokre nappaga tumli. Pari yam tapna thembigi lengjumda pairaga. Tabra. Thembi khang prek khangi fuk haugalai. Pari ngakna. Kadorage. Thembi kari sukhumde ikaina lairi. Pari su thembi ikaire khanduna. Thembi bu sat chingsillaga mathanungda konsili. Asumna numittu haukre. Nong ngalaga chatnabi oina haidokpa laklami. Ibohal thabak chatnaba thoglai. Nupa ahal amana. Ibungo ibohal hogi yum haisibo. Ibohal ahumduda koyeng yengi. Aduga fingtak tawna hairai. Aine kailerage. Santana. Somgi ichanupiga aigi ichagado. Masa yanadana chen songdana tawre. Ada chatnabigi matung. Makha taba nangdre ibohal na thatkre. Kanagi ichanupi. Aigi ichanupidi amakhakne. Somgido mi onaramgani. Rita su thoglai. Santana. Somgi ichanupi thembi. Rita na. Laite. Aikhoigidi icha laite. Leram labasu ngarangdagi hanjalaktabanina sikre. Aikhoigi ichadi amadagi hena laite. Santana. Chumme. Saupam thoe. Adubu laibakta tamlam laba haiduni. Luhong khongdongbagi wa amatang. Ibohal khon kalapna. Kanagi luhongba. Som kanano. Aikhoigidi icha sikre hairedana. Somna luhongba yam pamlagana somna thokpa hongbikro. Sida aikhoiga marimta leinade. Thabak chatlamdai kholamdai sida daw thungbamta yaruidaba. Ibohaldu sauna gari thauduna chatkre. Nupa amana. Ibemagi nupa se yam saukra male. Ibemana themnaudana phajana wari watai sabi. Rita na moi pabungna hairamliba wafamda aduna pharani. Khankrabadi hongandabane. Somna thokpa tawbikro. Lengbiradra. Rita so adu hairamlaga changkre. Somdana Priti phone da wari tawri. Angakpane. Adubu Parise. Laibakta tamlamlaba haiduni. Madu aranba oiganine. Nang nasagisu khara khalo. Ima pabungisu nang angang natrabane. Pare. Aisu nang na haibe yarage. Hoi. Pare. Telhaibana. Bam. Pritina. Kaino. Jelasida. Ai nang yam cheningi. Pritina. Chathoya saida. Telhaibana. Pukpatabi haisini. Kuina nungsinaraga kainaba ngaige hairo. Pritina. Nang atopa mahau yengladi yengkho. Aibudi yengbiroi. Telhaibana. Ado nangido adum yenglageba. Priti mamit to pairaga. Kaino yengdoise. Tanjaduda Rajesh ki phone lai. Telhaibana. Kanano. Pritina. Rajesh ne. Hoi. Phone thamkibaga. Telhaibani ngai haurai. Telhaibana. Jelasida bam. Priti isau tawrai. Nang jelaga kadoge haino ha. Aibu noyumda minai oibala o haira. Telhaibana. Kayada patinu yongni mabukse. Nangbu mamaga pamdra. Kanghaude Pritina. Telhaibagi samdu phoidali. Telhaibana. Ayo. Nai habane. Bam thadose. Sono zubisidi. Priti masam phoirambadu thadoi. Parini ne nungsiraktaba he. Telhaibana. Aibudi kaidagi nungsibirani. Pritina. Nongmata ingna jikna wari sakraba. Katu karanda ngangdana leiradana. Telhaibana. Nangonda tawdana atopata tawba yabra. Bam. Jelasida. Ayam jeningeba. Priti mamit to pairaga. Nang kadai pau chen bangamgani. Telhaibana. Kaino. Chen badi luhongnaba chen se haibani. Nangna thabak tawba ngai se haibaduda. Aisu thabak ti tawredana. Pritina. Adudi kainom haige. Hayo. Aidi yam hangoi gale. Amangmu bayade. Telhaiba pisum nama thekatlaga. Haidi. Pritina.
ꯍꯥꯏꯗꯤ ꯂꯨꯍꯣꯡꯂꯗꯤ ꯑꯉꯥꯡ ꯌꯥꯎꯔꯛꯀꯅꯤ ꯌꯥꯎꯔꯛꯇꯕꯗꯤ ꯌꯥꯔꯣꯏꯗꯅ ꯇꯦꯜꯍꯩꯕ ꯅꯣꯐꯦꯠ ꯇꯧꯔꯒ ꯃꯤ ꯑꯗꯨꯕꯨꯗꯤ ꯌꯥꯎ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯆꯦꯟꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯄ꯭ꯔꯤꯇꯤꯅ ꯆꯣꯍꯦ ꯀꯩ ꯑꯦꯛꯇꯤꯡꯅꯣ ꯒꯦ ꯌꯥꯝ ꯃꯥꯜꯂꯦ ꯇꯦꯜꯍꯩꯕꯅ ꯄ꯭ꯔꯤꯇꯤꯅ ꯑꯩꯗꯤ ꯑꯉꯥꯡꯒꯤ ꯃꯊꯤꯒꯨꯝꯕꯁꯦ ꯁꯦꯡꯕ ꯌꯥꯝ ꯇꯜꯂꯦ ꯌꯥꯝ ꯑꯣꯟꯅꯤꯡꯉꯦ ꯑꯗꯨꯅ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯖ ꯇꯥꯕ ꯆꯦꯟꯁꯦ ꯍꯥꯏꯔꯗꯤ ꯑꯉꯥꯡ ꯃꯊꯤ ꯆꯥꯝꯕ ꯃꯊꯤ ꯆꯤꯁꯟꯕꯒꯤ ꯐꯤ ꯁꯨꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯂꯣꯏ ꯇꯧ ꯇꯥꯕ ꯇꯦꯜꯍꯩꯕꯅ ꯑꯁ ꯑꯗꯨꯒꯤꯕꯨ ꯇꯧꯒꯦꯅꯦ ꯏꯆꯥꯒꯤꯗ ꯅꯠꯇꯦ ꯅꯪꯒꯤ ꯐꯥꯎ ꯍꯦꯛ ꯆꯥꯝꯕꯤꯒꯦ ꯄ꯭ꯔꯤꯇꯤꯅ ꯄꯥꯞꯄꯤꯁꯤꯗꯤ ꯁꯥꯟꯇ ꯍꯣꯏꯁꯨ ꯍꯜꯂꯛꯂꯦ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯔꯣꯃꯤꯇꯥꯅ ꯃꯣꯏꯕꯥ ꯀꯩ ꯍꯥꯏꯅꯔꯛꯂꯒꯦ ꯁꯥꯟꯇ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯄꯥꯗꯣ ꯌꯥꯝ ꯁꯥꯎꯍꯧꯋꯦ ꯐꯝꯅꯕ ꯐꯤꯗꯥ ꯐꯥꯎ ꯊꯥꯔꯛꯇꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯍꯣꯡꯉꯣ ꯃꯈꯣꯏꯒꯤ ꯃꯆꯥ ꯁꯤꯈ꯭ꯔꯦ ꯁꯤꯅꯤꯅꯦ ꯔꯣꯃꯤꯇꯥ ꯁꯥꯎꯅ ꯀꯔꯤ ꯑꯗꯨꯛ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯂꯩꯀꯥꯏꯁꯤꯗ ꯋꯥꯔꯤꯅꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯑꯇꯣꯝꯕ ꯊꯣꯛꯂꯛꯎ ꯂꯥꯎ ꯁꯥꯟꯇꯅ ꯃꯃꯥ ꯐꯤꯡꯒꯠꯈꯤꯅꯨꯅꯦ ꯑꯝꯇ ꯇꯞꯊꯣꯛ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯃꯈꯣꯏꯁꯨ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯗꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯔꯣꯃꯤꯇꯥꯅ ꯇꯥꯅꯤꯡꯗꯦ ꯃꯣꯏꯕꯥ ꯃꯈꯣꯏꯗꯤ ꯊꯕꯛꯄꯨ ꯇꯧꯔꯤ ꯃꯧ ꯑꯍꯟꯁꯦ ꯌꯦꯡꯉꯣ ꯈꯨꯡꯒꯪꯗꯒꯤꯅꯤ ꯃꯃꯥ ꯃꯄꯥꯗꯣ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯉꯤ ꯃꯈꯣꯏꯅ ꯉꯝꯖꯕ ꯑꯋꯣꯡ ꯑꯔꯨꯝ ꯈꯔ ꯇꯝꯃꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯁꯤꯅꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯏꯖꯠ ꯌꯥꯎꯗꯅ ꯍꯤꯡꯕ ꯇꯥꯍꯟꯕ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯔꯣꯃꯤꯇꯥ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯃꯔꯝꯗꯤ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯇꯁꯦꯡꯅ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯒ ꯇꯧꯔꯤꯕꯅꯤ ꯃꯗꯨꯅ ꯊꯦꯝꯕꯤꯕꯨ ꯃꯍꯥꯛꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯒ ꯐꯤꯂꯦꯝꯁꯨ ꯔꯇꯟ ꯍꯣꯏꯗ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯐꯤꯂꯦꯝꯅ ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯔꯒ ꯆꯦꯜꯂꯛꯂꯕꯅꯤꯅ ꯆꯥꯎꯅ ꯍꯣꯡꯕꯤꯕ ꯇꯥꯕꯅꯤ ꯊꯕꯛꯁꯨ ꯑꯃꯃꯝ ꯇꯧꯔꯕꯅꯤꯅ ꯔꯇꯟꯅ ꯍꯣꯡꯂꯗꯧꯅꯤ ꯃꯦꯝꯆꯥꯁꯨ ꯆꯥꯒ ꯆꯥꯅꯕꯒꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯌꯥꯝ ꯆꯥ ꯊꯛꯁꯦ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯣꯠꯅꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯟꯕꯒꯤ ꯐꯤꯕꯝ ꯑꯣꯏꯔꯦꯅꯦ ꯔꯇꯟꯅ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯊꯝꯕꯁꯦ ꯐꯖꯗꯦ ꯃꯇꯝ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯍꯣꯡꯕꯤꯔꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯐꯤꯂꯦꯝ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯣꯏꯔꯦ ꯑꯣꯠꯄꯤꯕꯗ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯔꯤꯇꯥꯅ ꯅꯊꯤꯕꯣꯡꯗꯣ ꯌꯥꯝ ꯆꯥꯅꯤꯡꯂꯒꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯣ ꯈꯔ ꯄꯤꯖꯔꯤꯗꯣ ꯅꯨꯡꯊꯛꯇꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅꯅꯦ ꯊꯥꯗꯔꯛꯄ ꯅꯠꯇꯦꯅꯦ ꯂꯦꯝꯕ ꯊꯣꯏ ꯀꯞꯄꯒ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯐꯨꯕꯤꯔꯅꯨ ꯏꯃꯥ ꯍꯣꯏꯅ ꯈꯔ ꯄꯤꯖꯕꯗꯣ ꯑꯩ ꯑꯣꯛꯇꯦ ꯑꯝꯇ ꯍꯥꯏꯖꯔꯔꯣꯏꯌꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯔꯤꯇꯥꯅ ꯁꯛꯇꯥꯁꯤꯒ ꯍꯦ ꯃꯅꯤꯡꯗꯒꯤ ꯁꯤꯡꯊꯤꯔꯨꯆꯣ ꯑꯗꯨꯒꯅꯦ ꯅꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗ ꯑꯣꯛꯆꯥꯛꯇꯣ ꯐꯨꯠꯂꯨ ꯂꯦꯝꯕ ꯊꯣꯏ ꯌꯥꯝ ꯀꯤꯅ ꯍꯣꯏ ꯏꯃꯥ ꯔꯤꯇꯥꯅ ꯁꯠ ꯇꯧꯔꯨꯆꯣꯀꯣ ꯍꯜꯂꯛꯑꯒ ꯆꯦꯡ ꯇꯛꯅꯕ ꯔꯤꯇꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯦꯝꯕ ꯊꯣꯏ ꯃꯆꯦꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯀꯞꯅ ꯀꯞꯅ ꯆꯪꯂꯛꯏ ꯂꯩꯔꯝꯂꯤꯕ ꯐꯃꯨꯡ ꯑꯃꯗꯤ ꯃꯆꯦꯒꯤ ꯂꯥꯏꯔꯤꯛ ꯌꯦꯡꯂꯒ ꯀꯞꯆꯩ ꯆꯦꯆꯦ ꯅꯪ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯆꯦꯆꯦꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯑꯩꯕꯨ ꯆꯥꯛ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯄꯤꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯆꯦꯆꯦ ꯅꯪ ꯂꯥꯛꯑꯣ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯃꯆꯥꯗꯨ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯈꯟꯕꯗ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄ꯭ꯔꯤꯇꯤꯁꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯊꯤꯟꯅꯕ ꯇꯧꯔꯤ ꯔꯥꯀꯦꯁꯣꯔꯤꯅ ꯆꯣ ꯏꯕꯨꯡꯉꯣꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯨ ꯄ꯭ꯔꯤꯇꯤꯅ ꯍꯣꯏ ꯏꯃꯥ ꯄ꯭ꯔꯤꯇꯤꯁꯨ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯇꯦꯜꯍꯩꯕꯗꯨ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯇꯤ ꯄꯥꯈꯠꯅ ꯌꯥꯝꯕꯨꯡ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯇꯦꯜꯍꯩꯕ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯅꯪꯅ ꯉꯔꯥꯡ ꯆꯦꯜꯂꯦꯅ ꯇꯨꯝꯁꯨ ꯇꯨꯝꯃꯤꯟꯅꯗꯦ ꯑꯩꯕꯨ ꯁꯣꯐꯥꯗ ꯇꯨꯝꯍꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯆꯠꯀꯦꯒ ꯇꯧꯔꯤꯅꯦꯕ ꯄ꯭ꯔꯤꯇꯤ ꯅꯣꯛꯂꯒ ꯑꯆꯥ ꯀꯩ ꯅꯨꯄꯥꯅꯦꯒꯦ ꯁꯤꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯗꯤꯌꯦ ꯒꯦ ꯌꯥꯝ ꯃꯥꯜꯂꯛꯇꯣꯔꯦ ꯅꯪ ꯇꯦꯜꯍꯩꯕꯅ ꯍꯩꯅꯗꯦꯀꯣ ꯆꯠꯂꯝꯗꯥꯏꯗꯨꯗ ꯀꯞꯄꯒ ꯆꯠꯆꯅꯤ ꯄ꯭ꯔꯤꯇꯤꯅ ꯐꯔꯦꯁꯦ ꯇꯦꯜꯍꯩꯕꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯃꯤ ꯌꯥꯝꯕꯣꯡ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯂꯧꯕ ꯂꯥꯛꯄꯤꯌꯨꯀꯣ ꯇꯦꯜꯍꯩꯕꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯩ ꯋꯥꯅ ꯉꯥꯏꯗꯣꯏꯅꯤ ꯅꯪꯕꯨꯁꯨ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ
ꯏꯆꯥ ꯃꯔꯤ ꯄꯣꯛꯁꯤꯀꯣ ꯄ꯭ꯔꯤꯇꯤꯅ ꯇꯦꯜꯍꯩꯕꯒꯤ ꯃꯈꯣꯡꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯠꯂꯤ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯄꯣꯛꯅꯤꯡꯕ꯭ꯔꯥ ꯇꯦꯜꯍꯩꯕꯅ ꯑꯩꯌꯣ ꯄꯣꯛꯅꯤꯡꯉꯦ ꯄ꯭ꯔꯤꯇꯤꯅ ꯁꯔꯖꯔꯤ ꯇꯧꯔꯣ ꯅꯨꯄꯤ ꯑꯣꯟꯊꯣꯛꯑꯣ ꯑꯗꯨꯒ ꯅꯆꯥ ꯃꯌꯥꯝ ꯄꯣꯛꯑꯣ ꯇꯦꯜꯍꯩꯕꯅ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯄꯣꯛꯅꯕ ꯔꯥꯀꯦꯁꯣꯔꯤꯅ ꯍꯩ ꯀꯣꯟꯅ ꯄꯣꯛꯑꯣꯅꯦ ꯃꯤ ꯉꯥꯏꯔꯦ ꯆꯠꯇꯧꯒꯤ ꯊꯣꯛꯂꯣ ꯄ꯭ꯔꯤꯇꯤꯅ ꯑꯁ ꯆꯣꯞꯄꯦꯍꯦ ꯅꯪꯀꯣ ꯇꯦꯜꯍꯩꯕꯅ ꯄ꯭ꯔꯤꯇꯤꯗ ꯂꯨꯄꯥ 100 ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦ ꯌꯥꯝ ꯄꯤꯕ ꯌꯥꯗꯦ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝ ꯄꯤꯊꯣꯛꯄ ꯌꯥꯗꯦꯕ ꯄ꯭ꯔꯤꯇꯤꯅ ꯍꯣꯏ ꯕꯨꯡꯉꯣ ꯂꯧꯗ ꯌꯥꯗꯕꯒꯤ ꯂꯧꯕꯤꯕꯅꯦ ꯍꯣꯔꯦꯟ ꯃꯣꯄꯥꯛ ꯃꯈꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯈꯤꯒꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯄꯨꯔꯛꯀꯦ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯇꯦꯜꯍꯩꯕꯁꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯊꯦꯝꯕꯤꯗꯨ ꯇꯁꯦꯡꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯂꯦ ꯅꯣꯛꯅꯕ ꯀꯟꯕ ꯂꯩꯀꯥꯏ ꯃꯤꯅ ꯃꯤꯋꯥ ꯑꯗꯨꯝ ꯉꯥꯡꯅꯩ ꯃꯗꯨ ꯔꯣꯃꯤꯇꯥꯁꯨ ꯇꯥꯗꯕ ꯅꯠꯇꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯤꯁꯨ ꯆꯠꯅꯈ꯭ꯔꯦ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯊꯦꯝꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯎꯕ ꯊꯣꯛꯂꯛꯏ ꯁꯪꯒ ꯆꯥꯎꯕꯅꯤꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯌꯥꯎꯗ꯭ꯔꯁꯨ ꯃꯤꯗꯤ ꯑꯗꯨꯝ ꯌꯥꯝꯃꯤ ꯔꯦꯁꯃꯤꯅ ꯏꯅꯥꯎ ꯀꯩꯗꯧꯔꯒꯦ ꯊꯦꯝꯕꯤꯅ ꯏꯆꯦ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯎꯒꯦ ꯔꯦꯁꯃꯤꯅ ꯌꯥꯔꯅꯤ ꯅꯪꯗꯤ ꯊꯕꯛ ꯌꯥꯎꯔꯨꯔꯅꯨ ꯄꯣꯊꯥꯖꯔꯨꯔꯣ ꯅꯪ ꯋꯥꯔꯝꯃꯅꯤꯌꯦ ꯊꯦꯝꯕꯤꯅ ꯌꯥꯅꯤꯌꯦ ꯏꯆꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯆꯦꯁꯨ ꯑꯉꯥꯡꯗꯨꯒ ꯇꯧꯕꯗ ꯌꯥꯝ ꯋꯥꯔꯅꯤ ꯑꯩ ꯌꯥꯎꯁꯤꯟꯕꯤꯒꯦ ꯔꯦꯁꯃꯤꯅ ꯅꯪꯕꯨ ꯌꯥꯔꯅꯤꯗ ꯄꯣꯊꯥꯖꯔꯣꯃꯦ ꯇꯥꯟꯖꯥꯗꯨꯗ ꯔꯣꯃꯤꯇꯥꯁꯨ ꯊꯣꯛꯂꯛꯏ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯊꯦꯝꯕꯤꯅ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯕ ꯌꯥꯎꯒꯦ ꯇꯧꯕꯅꯤ ꯔꯣꯃꯤꯇꯥꯅ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯅꯪꯉꯣꯟꯗ ꯌꯥꯎ ꯍꯥꯏꯗꯦ ꯊꯕꯛ ꯐꯕꯤ ꯁꯥꯔꯅꯨ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯊꯦꯝꯕꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯔꯗꯨꯅ ꯃꯤꯈꯩꯁꯨ ꯂꯣꯏꯅ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯊꯦꯝꯕꯤꯁꯨ ꯃꯥꯒꯤ ꯑꯣꯏꯗꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯄꯥꯔꯤꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯤ ꯆꯪꯂꯛꯄꯗ ꯄꯥꯔꯤꯗꯨ ꯍꯧꯒꯠꯂꯛꯏ ꯊꯦꯝꯕꯤꯅ ꯄꯥꯔꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯏꯕꯛ ꯀꯠꯆꯩ ꯗꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯗꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯖꯒꯦꯀꯣ ꯄꯥꯔꯤꯅ ꯌꯥꯔꯦ ꯋꯥꯔꯝꯂꯅꯤ ꯅꯪ ꯄꯣꯊꯥꯖꯔꯣ ꯂꯥꯛꯑꯣ ꯊꯦꯝꯕꯤ ꯀꯥꯡꯈꯜꯗꯨ ꯊꯥꯗꯨꯅ ꯃꯥꯁꯨ ꯇꯨꯝꯕ ꯀꯥꯈꯠꯂꯛꯏ ꯄꯥꯔꯤꯅ ꯍꯥꯟꯅ ꯅꯨꯡꯁꯤꯖꯔꯁꯨ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯕ ꯅꯠꯇꯕꯅꯤ나 ꯋꯥ ꯀꯌꯥ ꯉꯥꯡꯅꯕ ꯉꯝꯂꯝꯗꯦ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯦꯝꯕꯤ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯇꯩꯁꯤꯡꯒꯤ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯊꯦꯝꯕꯤꯅ ꯄꯥꯕꯨꯡ ꯆꯥ ꯁꯥꯟꯇꯅ ꯊꯝꯃꯣ ꯏꯃꯥ ꯆꯥ ꯔꯣꯃꯤꯇꯥ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯈꯤ ꯊꯦꯝꯕꯤꯅ ꯏꯇꯩ ꯆꯥ ꯈꯥꯕꯅ ꯌꯥꯔꯦ ꯊꯦꯝꯕꯤ ꯆꯪꯒꯦ ꯇꯧꯕꯒ ꯂꯥꯛꯁꯤꯜꯂꯛꯏ ꯃꯃꯥꯅ ꯍꯦ ꯑꯩ ꯆꯥ ꯊꯛꯇꯦ ꯀꯣꯐꯤ ꯁꯦꯝꯃꯛꯑꯣ ꯍꯣꯏ ꯏꯃꯥ ꯊꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ ꯗꯥꯎ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯄꯥꯔꯤꯁꯨ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯁꯦ 6 ꯇꯥꯔꯦ ꯆꯥꯁꯤꯗ ꯂꯩꯔꯦ ꯊꯛꯄꯤꯔꯣ ꯊꯦꯝꯕꯤꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯀꯦ ꯇꯧꯏ ꯄꯥꯔꯤꯅ ꯉꯥꯏꯈꯣ ꯊꯦꯝꯕꯤꯁꯨ ꯆꯞ ꯂꯦꯞꯄꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣꯗ ꯄꯥꯔꯤꯅ ꯏꯃꯥꯒꯤꯗꯤ ꯀꯣꯐꯤ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯅꯁꯝ ꯐꯣꯏꯔꯛꯀꯅꯤ ꯄꯥꯕꯨꯡꯒꯤꯅ ꯁꯪꯒꯣꯝ ꯇꯧ ꯑꯗꯨꯕꯨ ꯅꯪ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯀꯩꯝꯇꯕꯨꯗꯤ ꯍꯥꯏꯔꯣꯏ ꯍꯌꯦꯡꯗꯒꯤ ꯁꯣꯏꯒꯅꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯁꯨ ꯁꯪꯒꯣꯝ ꯇꯧ ꯅꯪꯗꯤ ꯐꯨꯕ ꯌꯥꯗꯕꯅꯤꯅ ꯐꯨꯔꯔꯣꯏ ꯏꯇꯩꯃ ꯑꯣꯏꯔꯗꯤ ꯐꯨꯔꯅꯤ ꯑꯗꯨꯕꯨ ꯏꯇꯩꯃꯗꯤ ꯌꯥꯕꯅꯤ ꯊꯦꯝꯕꯤ ꯇꯞꯅ ꯍꯣꯏ ꯗꯗꯥ ꯄꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯣꯐꯤꯗꯣ ꯀꯨꯡꯍꯟꯒꯅꯨ ꯀꯩꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯒꯅ ꯏꯇꯩꯃꯗ ꯍꯥꯏꯌꯣ ꯏꯇꯩꯃꯁꯨ ꯑꯗꯨꯝ ꯇꯥꯛꯂꯛꯀꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯇꯩꯃꯗ ꯑꯗꯨꯝ ꯍꯪꯉꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯉꯥꯡ ꯊꯛꯇꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯊꯛꯂꯒꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯥꯉꯥꯡ ꯊꯛꯄꯁꯦ ꯏꯇꯩꯃꯈꯛꯅꯤ ꯄꯨꯡ 4-5 ꯑꯗꯨꯋꯥꯏꯗ ꯏꯃꯥꯒꯤ ꯀꯣꯐꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯤꯅꯤꯠ 30 ꯃꯨꯛ ꯂꯩꯔꯒꯅꯦ ꯀꯣꯐꯤ ꯄꯤꯒꯗꯕ ꯅꯣꯡꯃꯗ 3ꯂꯛꯇꯒꯤ ꯇꯥꯕ ꯌꯥꯗꯦ ꯊꯦꯝꯕꯤꯅ ꯍꯣꯏꯗ ꯑꯩ ꯀꯥꯎꯖꯔꯣꯏ ꯄꯥꯔꯤꯅ ꯅꯪꯅ ꯆꯥ ꯄꯤꯕꯗ ꯁꯤꯟꯗꯟ ꯇꯣꯡꯂꯤꯗꯣ ꯃꯗꯨꯁꯨ ꯌꯥꯗꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯇꯥꯆꯧꯗꯗꯤ ꯑꯗꯨ ꯌꯥꯗꯦꯀꯣ ꯏꯃꯥꯅ ꯅꯪꯕꯨ ꯆꯩꯕꯤꯒꯅꯤ ꯏꯇꯩꯃꯗꯤ ꯃꯄꯨꯟꯁꯤꯒꯤ ꯁꯥꯎꯕ ꯎꯔꯣꯏ ꯑꯗꯨꯒ
ꯅꯪꯅ ꯆꯥꯛꯈꯨꯝ ꯆꯪꯕꯗ ꯁꯦꯟꯗꯜ ꯇꯣꯡꯂꯒ ꯆꯪꯕꯁꯨ ꯌꯥꯔꯣꯏꯀꯣ? ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯀ ꯂꯩꯕ ꯊꯣꯛꯄ ꯌꯥꯗꯦꯀꯣ? ꯊꯦꯝꯕꯤꯁꯨ ꯁꯨꯝ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯍꯣꯏꯗ, ꯐꯔꯦ ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯔꯤꯅ ꯈꯔ ꯈꯔ ꯇꯥꯛꯄꯤꯕꯅ ꯊꯦꯝꯕꯤꯁꯨ ꯑꯅꯝꯕꯅ ꯌꯨꯝꯗꯨꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯂꯣꯏꯅ ꯈꯪꯂꯛꯂꯦ꯫ ꯔꯣꯃꯤꯇꯥꯅ ꯊꯦꯝꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯃꯧ ꯑꯇꯣꯝꯕꯤ, ꯁꯤꯗ ꯑꯝꯇ ꯊꯣꯔꯛꯎ ꯂꯥꯎ꯫ ꯊꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩꯅ ꯃꯄꯥꯟꯗ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯊꯝꯂꯝꯕꯅꯤꯅꯦ, ꯑꯗꯨ ꯁꯨꯗꯣꯛꯂꯨꯆꯣ꯫ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯒ ꯁꯨꯕ ꯌꯥꯔꯣꯏ, ꯄꯨꯈ꯭ꯔꯤꯗ ꯁꯨꯔꯨꯆꯣꯀꯣ꯫ ꯊꯦꯝꯕꯤꯅ ꯍꯣꯏ ꯏꯃꯥ꯫ ꯑꯗꯨꯒꯅꯦ, ꯌꯨꯝꯁꯤꯗ ꯅꯪꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯊꯦꯝꯕꯤ ꯇꯞꯅ ꯍꯣꯏ ꯏꯃꯥ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ꯫ ꯊꯦꯝꯕꯤ ꯆꯠꯈꯤꯕꯒ ꯔꯣꯃꯤꯇꯥꯁꯨ ꯊꯦꯝꯕꯤ ꯇꯥꯍꯟꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ ꯑꯃ ꯍꯦꯛ ꯂꯧꯔꯨꯗꯅ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣꯅꯦ ꯃꯆꯥꯕꯨ ꯆꯦꯜꯂꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯁꯤꯕꯣ? ꯀꯌꯥ ꯃꯆꯨ ꯇꯥꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯑꯇꯣꯝꯕꯤꯅ ꯄꯥꯟꯕ ꯌꯨꯝꯒ ꯑꯣꯏꯔꯝꯗꯣꯔꯤ ꯄꯣꯠꯅꯤ꯫ ꯊꯦꯝꯕꯤꯁꯨ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯕ ꯉꯝꯂꯨꯒꯅꯤ꯫ ꯃꯥꯁꯨ ꯐꯤꯁꯤꯡꯗꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯆꯩ ꯐꯖꯅ꯫ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯕ ꯐꯪꯗꯦ꯫ ꯐꯤꯗꯨ ꯁꯨꯕ ꯂꯣꯏꯕꯒ ꯃꯊꯛꯇ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯈꯩꯗꯨ ꯐꯖꯅ ꯇꯥꯁꯤꯜꯂꯤ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯊꯕꯛꯅ ꯄꯨꯟꯁꯤ ꯑꯣꯏꯔꯛꯄꯅ ꯊꯣꯏꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯁꯣꯝꯗꯅ ꯔꯤꯇꯥ ꯃꯁꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤꯅ ꯃꯆꯦꯅ ꯋꯥꯅ ꯃꯍꯩ ꯇꯝꯖꯍꯟꯕ ꯂꯦꯝꯕ ꯊꯣꯏꯗꯨ ꯃꯍꯩ ꯇꯝꯕꯒ ꯆꯠꯍꯟꯗ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯅꯨꯄꯤꯅ ꯉꯝꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯔꯤꯇꯥꯅ ꯍꯩ ꯈꯨꯂꯛꯄ ꯑꯉꯥꯡ, ꯁꯤꯗ ꯂꯥꯎ꯫ ꯍꯦꯛ ꯀꯧꯕꯗ ꯈꯨꯝꯍꯧꯗ꯭ꯔꯕ, ꯂꯥꯛꯍꯧꯗ꯭ꯔꯕꯗ ꯐꯨꯕꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯂꯦꯝꯕ ꯊꯣꯏꯁꯨ ꯆꯠꯊꯣꯛꯆꯗ꯭ꯔꯦ, ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩ꯫ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩꯈꯣꯏꯅ ꯆꯔꯥ ꯋꯥꯟꯕꯒꯤ ꯑꯔꯦꯝꯕ ꯆꯥꯛꯇꯣ ꯈꯔ ꯂꯩꯍꯧꯕꯅꯤ, ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ, ꯑꯗꯨꯗꯣ ꯆꯥꯔꯨꯔꯣ, ꯂꯣꯏꯔꯒꯅꯦ ꯀꯣꯜꯂꯤꯛꯇꯣ ꯐꯦꯡꯗꯣꯛꯎ꯫ ꯂꯦꯝꯕ ꯊꯣꯏꯅ ꯍꯣꯏ ꯏꯃꯥ꯫ ꯆꯥꯛ ꯂꯥꯝꯕꯅ ꯀꯉꯥꯎꯅꯔꯕ ꯂꯦꯝꯕ ꯊꯣꯏꯗꯨ ꯀꯤꯆꯟ ꯔꯨꯝꯗ ꯆꯪꯂꯛꯄꯗ ꯆꯥꯛꯇꯨ ꯍꯧꯗꯣꯡꯅ ꯃꯅꯝ ꯅꯝꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯕ ꯖꯒꯥꯗꯨ ꯈꯖꯤꯛꯇꯪ ꯈꯣꯠꯇꯣꯛꯈ꯭ꯔꯒ ꯆꯥꯛꯈꯣꯝ 8-9ꯂꯣꯝꯒꯤ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯆꯥꯒꯦ ꯇꯧꯕꯗ ꯃꯆꯦꯕꯨ ꯎꯔꯛꯏ꯫ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯏꯆꯦ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯭ꯔꯥ? ꯆꯦꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯅꯗꯤ ꯆꯦꯕꯨ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ? ꯐꯨꯗꯕ꯭ꯔꯥ? ꯆꯦ, ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ, ꯎꯔꯛꯇꯕ ꯀꯨꯏꯔꯦ ꯆꯦꯒꯤ ꯃꯁꯛꯇꯣ꯫ ꯅꯅꯥꯎ ꯑꯩꯗꯤ ꯎꯅꯤꯡꯗꯕ꯭ꯔꯣ ꯆꯦꯆꯦ? ꯂꯦꯝꯕ ꯊꯣꯏ ꯆꯥꯛꯇꯨ ꯍꯨꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯆꯦꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯊꯦꯝꯕꯤꯁꯨ ꯃꯄꯥꯝꯕꯣꯝ ꯑꯣꯏꯗꯨ ꯃꯤꯍꯨꯟ ꯆꯣꯡꯉꯤ, ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯦꯝꯕ ꯊꯣꯏꯅ ꯆꯦ, ꯏꯕꯥꯅꯤꯁꯦ ꯂꯥꯞꯅꯈ꯭ꯔꯗꯤ ꯑꯩꯅ ꯀꯞꯄꯗꯤ ꯅꯪ ꯎꯔꯣꯏꯀꯣ? ꯊꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯒꯤ ꯎꯔꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯀꯞꯂꯛꯄ, ꯅꯪꯅ ꯋꯥꯔꯛꯄ ꯃꯇꯝꯗꯨꯗ ꯆꯦꯆꯦꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯁꯤꯗ ꯃꯤꯍꯨꯟ ꯀꯟꯅ ꯍꯨꯜꯂꯛꯀꯅꯤꯌꯦ꯫ ꯃꯗꯨꯅ ꯏꯄ꯭ꯋꯥꯒꯤ ꯑꯋꯥꯕ ꯇꯥꯔꯦ ꯈꯪꯗꯣꯏꯅꯤ꯫ ꯂꯦꯝꯕ ꯊꯣꯏꯅ ꯑꯗꯨꯗꯤ ꯄꯋꯥꯔ ꯄꯥꯏꯔꯦꯅꯦ ꯆꯦꯆꯦꯅ꯫ ꯄꯥꯏꯔꯦ꯫ ꯊꯦꯝꯕꯤ ꯇꯞꯅ ꯊꯣꯏ, ꯅꯪ ꯀꯞꯂꯕ꯭ꯔꯣ? ꯏꯆꯦ ꯀꯩꯝꯇ ꯇꯧꯗꯤꯌꯦ, ꯏꯆꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ꯫ ꯏꯃꯥꯇꯣꯟꯅꯗꯤ ꯅꯪꯕꯨ ꯐꯨꯕ꯭ꯔꯣ? ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯕ꯭ꯔꯣ? ꯕꯕꯥꯅ ꯂꯨꯅ ꯇꯧꯗꯕ꯭ꯔꯥ? ꯏꯆꯦꯗꯤ ꯃꯄꯣꯛ ꯊꯤꯕꯤꯅꯦ, ꯏꯄ꯭ꯋꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯊꯣꯏ꯫ ꯑꯃꯔꯣꯝꯗꯅ ꯃꯤꯆꯥ ꯐꯠꯇꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯗ ꯊꯣꯛꯏ ꯍꯥꯏꯗꯨꯅꯤ꯫ ꯑꯟꯖꯂꯤꯅ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯗꯦꯕꯤꯠꯅ ꯌꯥꯝ ꯈꯠꯂꯦ ꯅꯪꯁꯦ, ꯅꯋꯥ ꯌꯥꯝ ꯅꯥꯅꯤꯡꯉꯕꯣ? ꯑꯩꯅ ꯀꯩ ꯍꯥꯏꯒꯦ? ꯅꯪꯅ ꯃꯊꯪ ꯆꯍꯤ ꯉꯥꯏꯌꯣꯅ ꯉꯥꯏꯔꯒ ꯍꯧꯖꯤꯛꯅ ꯋꯥ ꯑꯃ꯫ ꯗꯦꯕꯤꯠꯅ ꯍꯌꯦꯡ ꯊꯤ ꯂꯧꯔꯒ ꯆꯥꯁꯦ ꯍꯥꯏꯔꯣ? ꯑꯗꯨꯁꯨ ꯆꯥꯃꯟꯗꯅ ꯐꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯗꯅ ꯃꯤꯒꯤ ꯊꯤ ꯆꯥꯕ ꯌꯥꯏ꯫ ꯑꯟꯖꯂꯤꯅ ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯒꯅꯨ, ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃ ꯍꯥꯏꯔꯛꯑꯣ꯫ ꯗꯦꯕꯤꯠꯅ ꯅꯦꯛꯁ ꯃꯟꯇ ꯆꯦꯜꯂꯁꯦ, ꯑꯉꯥꯡꯗꯨꯁꯨ ꯀꯣꯊꯣꯛꯎꯔꯅꯨ, ꯂꯨꯍꯣꯡꯕ ꯈꯔ ꯂꯩꯕꯒ ꯊꯥ ꯁꯨꯗꯅ ꯄꯣꯛꯅꯕ꯫ ꯑꯟꯖꯂꯤꯅ ꯃꯁꯛꯁꯤꯒ꯫ ꯗꯦꯕꯤꯠꯅ ꯑꯟꯖꯂꯤꯕꯨ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯟꯖꯂꯤꯒꯤ ꯃꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯅ ꯅꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫